ꯈꯪꯗ꯭ꯔꯦꯗ ꯁꯅꯥꯇꯣꯝꯕ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯃꯇꯥ ꯑꯁꯤꯒ ꯂꯩꯇ꯭ꯔꯤꯕ ꯈꯨꯠꯂꯩꯇ ꯑꯁꯤꯒ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯗꯣꯏ ꯄꯣꯠꯅꯤ ꯏꯕꯣ. ꯍꯣꯏ ꯑꯣꯖꯥ. ꯑꯗꯣ ꯑꯣꯖꯥ ꯂꯩꯇ ꯂꯥꯏꯔꯒꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯑꯣꯖꯥ ꯗ꯭ꯔꯥꯏꯚꯔ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯈꯔ ꯇꯧꯕ ꯉꯝꯖꯕꯁꯦ ꯑꯣꯖꯥ. ꯗ꯭ꯔꯥꯏꯚꯔ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯥꯎꯊꯣꯛꯆꯒꯗꯕꯅꯤ. ꯑꯗꯨꯗꯤ ꯆꯨꯝꯕ. ꯎꯆꯤꯟꯅꯥꯆꯤꯟꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯂꯣꯏꯔꯦ. ꯑꯗꯒꯤ ꯇꯦꯁ ꯇꯧꯕꯗꯁꯨ ꯂꯥꯏꯕꯛ ꯐꯗꯦꯁꯤꯅ ꯑꯃꯨꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦꯗꯣ. ꯑꯗꯣ ꯅꯌꯥꯝꯕꯗꯤ ꯌꯨꯝꯗ ꯍꯜꯂꯒ ꯏꯌꯥꯝꯕ ꯏꯇꯩꯃ ꯊꯅꯝꯕ ꯑꯉꯥꯡꯁꯤꯡꯗꯨ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯅꯦꯅ ꯇꯧꯗꯣꯏꯁꯦ. ꯃꯁꯤ ꯏꯈꯝꯗ ꯃꯝꯃꯤꯕꯅꯤꯅꯦꯕꯣ. ꯆꯦꯡ ꯈꯔ ꯂꯩꯍꯧꯕꯗꯨꯁꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯂꯣꯏꯔꯝꯃꯗ꯭ꯔꯥ ꯂꯣꯏꯔꯝꯃꯒꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ. ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯃꯇꯝꯗ ꯆꯠꯅꯒꯗꯕ ꯆꯠꯅ ꯀꯥꯂꯣꯟꯗꯣ ꯑꯗꯨꯗꯤ ꯉꯥꯛꯅ ꯆꯠꯅꯁꯤꯀꯣ. ꯐꯔꯦ ꯍꯣꯏ ꯑꯣꯖꯥ. ꯅꯪꯁꯨ ꯌꯧꯔꯝꯃꯤ ꯂꯩꯍꯧꯔꯣ. ꯅꯌꯥꯝꯕꯁꯨ ꯑꯃꯨꯛ ꯆꯠꯈꯤꯒꯦꯀꯣ. ꯍꯣꯏ ꯑꯣꯖꯥ. ꯆꯪꯍꯧꯔꯒꯦ ꯑꯣꯖꯥ. ꯑꯣ ꯐꯔꯦ. ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯀ꯭ꯂꯕ ꯑꯁꯤꯗ ꯂꯥꯛꯆꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯨꯕ ꯂꯩꯔꯤꯕꯁꯤꯡꯕꯨ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗꯨꯅ ꯊꯝꯖꯔꯛꯄ ꯅꯨꯃꯤꯠ ꯁꯨꯗꯨꯅ ꯑꯃꯗꯤ ꯇꯦꯁ ꯇꯧꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯒꯤꯗꯃꯛꯇ ꯌꯨꯝꯗ ꯍꯟꯅꯔꯒꯅꯤ. ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀ꯭ꯂꯕ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟꯒꯤ ꯃꯇꯝꯗ ꯆꯠꯅꯒꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯈꯟꯗꯨꯅ ꯉꯥꯛꯅ ꯆꯠꯃꯤꯟꯅꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯕꯨ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯂꯣꯟꯅ ꯅꯤꯡꯁꯤꯡꯖꯔꯤ. ꯕꯦꯝꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯇꯣꯝꯕ ꯃꯗꯨꯗꯤ ꯏꯔꯝꯗꯝ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯔꯤ. ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯉꯥꯏꯈꯣ. ꯀ꯭ꯂꯕ ꯑꯁꯤꯗ ꯂꯥꯛꯆꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯨꯕ ꯂꯩꯔꯤꯕꯁꯤꯡꯕꯨ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗꯨꯅ ꯊꯝꯖꯔꯛꯄ ꯈꯥꯇꯣꯟꯁꯦ ꯑꯥꯗ ꯂꯩꯕꯗꯒꯤꯅꯦ ꯅꯣꯏꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯤꯀꯣ. ꯊꯣꯡꯅ ꯊꯣꯡꯅꯕ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯌꯥꯗ꯭ꯔꯤꯀꯣ. ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯗ꯭ꯔꯗꯤ ꯈꯥꯇꯣꯟꯗꯤ ꯀꯥꯏ ꯂꯩꯗꯣꯏꯕ? ꯈꯥꯇꯣꯜꯂꯣ ꯑꯁꯤꯒꯤ ꯁꯪꯁꯦ ꯁꯤꯗ ꯂꯩꯗꯣꯏꯕ. ꯆꯧꯕꯤ ꯐꯝ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ. ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯈꯟꯗꯨꯅ ꯉꯥꯛꯅ ꯆꯠꯃꯤꯟꯅꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯕꯨ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯂꯣꯟꯅ ꯅꯤꯡꯁꯤꯡꯖꯔꯤ. ꯊꯝꯃꯣ. ꯅꯣꯏꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ? ꯂꯣꯏꯗꯤ ꯂꯣꯏꯔꯕ꯭ꯔꯥ? ꯑꯣ ꯐꯔꯦ ꯆꯥꯊꯣꯛ. ꯆꯤꯆꯦꯒꯤꯗꯤ? ꯆꯤꯆꯦ ꯉꯥꯏꯈꯣ. ꯆꯤꯆꯦ ꯂꯥꯛꯑꯣ. ꯈꯥꯇꯣꯟ ꯆꯥꯛ. ꯊꯝꯃꯣ ꯌꯥꯏ. ꯅꯣꯏꯗꯤ ꯆꯥꯔꯕ꯭ꯔꯣ? ꯆꯥꯔꯦ. ꯐꯔꯦ.